Thokliba erang asigi waroisin purakpada apunba saktam kannaba yelhoumee singbu ngaklou puraknaba BJP ki meerepu sougatpiyu haina Chief Minister N Biren fongdokkhre. Ngasi inner Manipur constituency da BJP ki meerep oinanaba BJP ki election central committee na education minister TS Kumar bu Lok Sabha ki meerep oinanaba khalakpada BJP Manipur Pradesh na netaipa chuthekta leiba thambal sanglenda bahakpu okpa ki thoram pangthokre. Chief Minister Makha Taraduna, Narendra Modi na luchingba India lengaki, ahum suba term da Manipur gi susit ama piduna lengak sembada sarugya hanbiu. BJP ki meerepu TS Kumar mikhalasida mai pakhanbiu haiki. May ahum dagi haurakhiba laibaktiba thodokasida BJP lengakna kari thodang lauri. Center leaders na puari ohoragadaba amukta thokhijiba Manipur gi apunba gi saktam kannaba yelhoumee singbu ngakchanana balawriba khongthang sing miyam na khangbiduna BJP bu mai pakhanbiu haina miyam da appeal tawki. Center leaders na karamba Manipur ki puari da amukta thokhiba history ko ba Manipur praja sing yemani Manipur state chigi apunba gi saktam kannaba Manipur ki indigenous people sing kannaba ba lawriba khongthang wayam thabu na ulai bese Masibu, Hazabiraga, Ubiraga, so Soidara, Namari political city, Matazana Partina, Tanachariba, Ikina, Sita, Honorable Minister, Kahangi Herga, Honorable Prime Minister Modi, Simba, Omsuba, India, Saka, Saruki, and Viduna, don't do like that, the solution for Pada, Aduga, ngaklou the Roman business people, singing out of the Honorable, the Imphal view, Haina, Mianda. Box of